Numit Nifu Mangani Chupna Chattharakpa Class-12 Free Revision Coaching Class Loisinkhre All Manipur Students Union MSU Headquarter gi meeting Makhada Imphal West District Committee na Sinduna Sota Hauraba Imung Kayagi Haurakliba Mahairoi Singda Mahairoi Luf Asina Tingbangba Oina Chatliba Session 2025-26 Asigi Lakadoriba Class 12 Examination Asibu Masada Ninghanaba Laitana Mai Pakna Thingnazanaba Thengnazaba ngamnabagi panamda GP College da pangthoktuna lakiba 45 days free revision coaching class ngasi mai pakna loisinkhre loinana mahiroi singi tungi lambi lepkadoriba SSE examination da mai pakpa misak amamam oiraktuna iramdam khunai asigi achauba thodang lorakpa ngamba oibirak o hain M suna yaifa pausal mahiroi singda pirakli